Assam Rifles ka Loutunaduna Meeteising Takthokhinaba Hotnarabra Haibagi Chingnaba Leire. Pawasi ngasi nungthil fongkiba paunil khol pausiedagi lokhatchabane. Haukiba July 13 numidang waidam pung 8 ka minute 13 taba matamda. Jiribam district ki Borobekra subdivision ge Borobekra police station dagi meter samngarom da lapa maphamda leiba. Haikhruzam maniton kauba miyoy amagi yum tumna mai tharam bagi thawong ase. Federation of Civil Society Organization Fox Manipur na Haksina Lawi amade thawong asi Borobekra subdivision da leiba maphamsing ngak senaba deploy tawriba Assam Rifles AR ga Loutunaduna sathaba thawong amara Haibagi Chingnaba Leire haina Fox ki maike dagi ngasi thokpa cherola mana phongdorokle Louduna makha taraduna hai subdivision ki police station dagi supnatagi meter samnga khaktamak lapa aduga Assam Rifles nasu ROP chaliba mapham amada adusu numit tarakpada ngairingai matamda yum mama maina tumna tharamba haibase mitai khaktada atamnana sathaba thawong amani hairoidabagi maram leite haire Thoudang asida senaba miyoising athubada faduna chapsaba logi oiba action lawgadabane karigumba district police amade subdivisional police na political pressure na maram oiraga Mara leivasing farabaso huran lanada thadokhiba tarabade maduda thorpa phapatagi Thoudang khudingmak district police na pugadabane Loinana mafam asida deploy tawriba Assam Rifles sing laukthoktuna state forcing matik chana deploy tawduna mafam asida amuganna lanjena khraba miyam khunda leita annaba district administration na thabak paikhatkadabane yamna ngaglibade Borobekra subdivision da mitagi yum kaya mai thakhiba sing ase CAPF sing manak nang leiba mafam sing da thokhiba ngaktane Chatharagliba crime sing ase paramilitary forcing leina chathava oina tawba maramna makhoi yauna Loutunaduna subdivision asida Mitai leiba ngamdanaba Hotnarabra natraga security ki ahoba leirabra haibase achauba wahang amani hainasu Fox ki secretary information and public relation neris mangang na khuyek piduna thadorokpa Louduna makha tarakle Licypriya Kangujamna Maru Oiba Thoudang Louduna Miyamgi Matenga Loinana Sakhiba Totomsana ki yum Ngasi Sangakhre Pawasi ngasi nungthil fongkiba paunil khol pausiedagi lokhatchabane Male masina sakhang naribi chahi nauribi environmentalist Licypriya Kangujamna Miyamgi Matenga Loinana sabiba Totomsana nongsabagi yum ngasi haunabi matungina Sangakhre Thoubal district ki Hairok part 2 Pujari sithekta leiba Totomsana nongsabagi ngasi Sangakhiba noba yum adu People's House Miyamgi yum haina mingtholle Licypriya Kangujamna Miyamgi Matenga Loinana lamdam asigi leita laida amade lana waba nang laba Miyamgi damak tongan ba yum chama sanaba pandam thambagi manungda ngasi sangariba Totomsana nongsabagi yum asina ihana saba loiraba yumne ngasi gi sangabagi thauramadu maming leiraba high tech group ki chairman Orissa dagi doctor Titupati Panigrahina athoiba mithung Totomsana nongsabana thauramappo Hairok apunba club ki president W Jiban na ikai khumnaba miyoy oina saruk yakhe